Haukiba tang tara tarukta Manipur Police Special Commando Unit na fakiba Khun Ngakpa mga lupa lishing yang Pierre Vonda thadoknaba ngasi Imphal East Special Just NIN Order thokkhre Mayum Da Yourakkhre ama NIN na Phajinkhre hairi Khun Ngakpa mga ngasi court puthorakani haibagi pau fangnabadagi ngasi ayuk pung tara rom taba duaidagi maikai kyadagi lakpa masing yamlaba miyam uripoki chairap court ka nakna leiba mafam singna leinakhe adubu state asida housing oriva law and order gi fibam yenglaga video conferencing Kuthangda court ki proceeding adu chathaki hairi Manipur phongba pauche amasung electronics media gi paumi singsu ngasi ayuk pung tara rom taba duaidagi chairap court tang haituna leinakhe nungthil gi pung ani khare helakpa duai fauba masing yamlaba nupi sing chairap court ki gate tamna changlaktuna Khun Ngakpa mga condition amata yaudana khudakta thado o haina lauke miyam gi irang adu lakshina na police ki maikai degi su section thorang pumfan laukhatke khongjang changshiliba singsu court ki gate maya dagi hendoktana laike nungthil gi pung ahum nom tarakpa duaida Khun Ngakpa mga lupa lishing gi Pierre Vonda Imphal East ki special just NIN na thadokpagi order thokle haiba tabadagi miyam adu kainaki Pierre Vonda thadokpagi order takraba sing adudi singjamai makha sorokaibam lekai dagi moirang them Anan chahi nifu mga kongba nong tumam lekai dagi athokpam kajit atopaming ki sorjit chahi kuntra mapan khurai ahum kai dagi lokrakpam Michael chahi kuntra sagolban sayang dagi konthauzam romochit chahi kunipan amadi singjamai sorakhabam lekai dagi kaisam Johnson chahi kuntra mga ni Tungda All Manipur Bar Association Ambagi General Secretary Advocate Maisnam Johnny na court ki order adu miyam da pathokna khanghan ki mak na high court ki order matung ina accused khudingmak na investigation tawbada mating pangba investigative authority na mathau tarakpa matamda accusing lakpa accusing na prosecution witness amata influence tawdaba court ki ya yaudana Manipur gi wang mada chataba madi accusing na case asigi ayogi mamangda numit 15 ni khudingi chatpa haiba yauri haina mahakta makhata ke ngasi court ki verdict amagi matuina accused manga ama lishing gi bonda with security ama yauna manga mak thadwe Athengbada press na phangba pauma ki matungina singjamai makha sorok khaibam lekai dagi moirang tem anan natana atei Khun Ngakpa maridi Mayum Da Yourakkhre hairi Imphal Police Station mamangda mapuroiba thadorakpa ngaituna leirambi moirang tem anan gi loina bina hai mahaki mapuroiba ngasi thadoraklani haituna Imphal Police Station da mahak lobo lakpani adubo ananga Khun Ngakpa chatminakhiba makoi marina thadokraga NIA na anan Phajinkhre hairi basi yaba ngamloi haina mahakna pendaba phongdokhe Marido su thadokpira Kari ki manga pharaga mari thadoga ama phawi subo kana ki thamoina nuai dorige kana thamoina ya dorige adubo chaliba tha sigi tara ka tarukta special commando gi team amana khoi gi Manipur gi hojik tholiba irang asida Khun Ngakpa yaubani haiba mioi manga khulai ga kona na phakhi haiba gi wahauda Manipur da makhoi manga asi tekta kaidana thadorna ba haiduna khoi gi semkhiba JC na makhal makha ka gi khongjang changsin duna laklaba matung makhoi phakhiba mioi manga adu numit manga ni gi police custody de remand lauthar ba matung da ngasi esi Imphal East ki court puthok matung court na tholkiba order amagi matung ina makhoi manga adu oknaba khoi ngasi nungthil pung ahum lom tarakba adwai dagi khoi ge Manipur gi tongan ba maikai dagi lakna khibai mai bill sing na Imphal Police Station gi mamangda makhoi bu oknaba ngai duna leikhibani ngasai nungthil pung ahum tarakba adwai dagi hairiba phakriba mioi manga asiga manungda mioi ama NIA gi hanagi case ama chenai haibagi wahauda khoi ge mase NIA na pukhre haibagi source ama phangi lemhoriba mioi mari aduna hauji Manipur Police ki maikai dagi makhoi mari asi thadokkhre haibagi paw ama phangbaga loina miyamna taliba makhoi phakriba Khun Ngakpa manga adu bu tek takaidana condition amata yauduna thadokadabani haina tanduna lakhiba demand adu
ngasi tholiba thodok mioi mari thadolaga mioi ama phajinkhre asina miyamna taliba demand adu thungba ngamle haina logodoribra natragana ona taina ba thodokta thokle haina logodoribra haibasi wahang ama oiri हिरमस की मतंगदा मयस का लोइनना टाइम्स ऑफ मणिपुर के दमक पाउदम जरिबा हेमचंद्र सगोल सेम इम्फाल पुलिस स्टेशन बाउपरा।